Thobal District ki Heirok Tagi Khul Ngakpa Thokjom Dinesh amasung Thokjom Lakshmikanta Anibu Tha asigi kunhumdoida Manipur Police ki commando singna Lalholup KCP PWZ ni Haiduna Fazinkiba adubu yamna kanna yaningdaba phongdoktuna ngasi Heirok Part 2 Kaithel maningda Mairapaibi ima mayamna Wakat Mipham Phamkhre Police na Fazinkiba Khul Ngakpa ani adubu athuba matamda condition amata yaudana thadokadabani hainasu taksilakli Heirok apunba Mairapaibi na sinduna pangthokiba Wakat Mipham aduda Khul Ngakpa miyoi Anibu lambidagi fakhraga maram chadaba maral kaya sirakpabu khamthengna yaningdaba phongdoknaki ngasigi Wakat Mipham aduda sarukia kibi Heirok Mairapaibi gi member Khundongbam Sanahalna haikibada Haukiba January tang kunhumdoida Thokjom Dinesh amadi Thokjom Lakshmikanta makoyani masagi oiba thabak amagidamak chatpada lambida Manipur Police ki commando singna fazinkhraga maral mayam ama sizinlakpa asi yaba ngamloi makoyani mahairoi oizarabasu haukiba Englising ani kunhumdoigi May 3 dagi soknariba lan asidagi Heirok ki khungaktuna leizabani makoyani da siriba maral asi Heirok ki miyamna yaningde haiki mahakna makhatana haikibada Ngakpa amabu faraga hekta maral sirakpa asi yamna laibak thibani makoyani bu Athubada condition amata yaudana thadokadabani haiki handakta ikoi kuidana salungfamdagi class 10 thagadaba mahairoi amasu commando na hatkiba adusu yaningde matungda asigumma kaya asi leptana adumak chatharaklabadi mama oibi aikoi khangduna leiba ngamlakloi haiba wafamsu mahakna thamki ngasigi Wakat Mipham aduda fazinkiba Ngakpa condition yaudana thadokadabani Ngakpa faba yaroi Ngakpa hatpada chenaba mathauna faba Manipur Police Commando sing thabaktagi khudakta lauthou Kanglaipak pumada afaspa 1958 lauthou matik chadaba Chief Minister from Thadou haibana chingba placard kaya sizinnakibaga loinana sarukya kiba miyamna pendabagi kholaw kaya su lawki we haukiba tang kulumdoida Thokjom Dinesh amadi Lakshmikanta hairiba angang anise Heirok ki Ngakpa na leijabane laje hauropatigi makhoi layak laisu tamdana sumana praja gi tamukta kathoktan leiba angang singje commando na phajin bire hairiba commando na phariba angang singje moi masada karima yaude posida commando na moi da khulai yawi demand letter yawi haina singba tawbase masigi thabakse koi Heirok praja na yaningde siguma thabakse commando na athuba matamda lepiyo natragade koi Heirok praja na condemn tawe handak 10 exam thagadu salumfamda satrama hatpaduso commando gi ahenma thawongduso aikoina yaningde adu handa Heirok ta Thokjom Dinesh amadi Thokjom Lakshmikanta hairiba angang anise commando na phajin kare angang anise hek lanji lakpadigi Heirok ki Ngakpa na dum moisi leijabane hairiba angang anise moi na commando singna moi masada kari amata moi gi document amata yaude document sida angang singida moina nongmai yawe adigi demand letter yawe sumain taru moina tawbibase aikoi yaningde siguma commando gi ahenma thawongse kudakte lepiyo adu aikoi Heirok prajana yaningde condemn tawe